Pausedi yung pumipamaro iba pau khara update tawjari Center na CM Biren Sindokpadi Lairadana CISF piduna ngak selhannabagi Thabak Loikhre BJP na lutsing basung sinapa sarkar asigi Chief Minister oiriba nongthomba Birenbo Chief Minister phamdagi lokthokani haibagi wafam yamna kanna ngak nariga cherak asida Center na Chief Minister N Biren hanadagi henna section na ngak selhannabagi thorang Loikhre Masigidamakta hana Chief Minister ngak seliba Manipur Police ki VIP Protection Group BPG khllaga Central Industrial Security Force CISF SSG na section na ngak selan gadori Masigidamakta CISF SSG ki Deputy Commandant ani July kunda Manipur lakadori hariba Deputy Commandant ani na Manipur lakpada lefam chapam chingbai rong da leiriba Classic Granted ta sinanabagidamta Manipur Sarkar ki Joint Secretary Home oina thawpuriba Rehanuddin Chaudhuri na General Administrative Department GAD ki Under Secretary dangarang aiba role ama piduna khllaga Si Minister N Biren bo CISF SSG na section ngak selan gadori ba asigi damakta Yengsinkhre lakadorba Deputy Commandant Thasung hanga amadi Pawan Kumar ni Deputy Commandant Thasung hanga na July kunda Classic Grand Lairaga mathang numita ki hona si Minister ki Office Residential Complex da Lairaga Yengsinkhre ki thabak chathagani aduga Deputy Commandant Pawan Kumar na July kunda gi kunmari phawba Hotel Classic Grand laiduna si Minister N Biren CISF SSG pi ki thabak paikhat Nabaga mari lainana Yengsinkhre thabak chathagani Deputy Commandant ani asina Yengsinkhre thabak asi chatharaba matungda July kundagi si Minister N Biren bo CISF SSG na ngak chenbagi thabak paikhatpa hauragani atopa pau amadana CM na Arbin Kumar gi Fivam Yengsinkhre Delhi da pukhre Ngarang ahanba Manipur Rifles ta leiba Additional Director General of Police Arbin Kumar masapang na nangmay na kapsinduna susyat tawna na buhot na kibadagi soktuna aruba Fivam da North AOC da leiba Rajmedi City da pukatuna laikan naribagi Fivam asing Chief Minister nongthombam Biren na Yengsinkhre ma ki hakchang gi Fivam Yengsinkhre loina na Rajmedi City ki conference holder su Dr. Singha hausuk oiriba ADGP gi Fivam gi matang da kupna wari sana ki ADGP ngarang operation tawkiba ka loina ngasi Air Ambulance ki flight amada makhatana laying nabigi damak All India Institute of Medical Sciences AIMS New Delhi da pukhre Markasida Pakistan ki pilot taraga mga suspend Toukhre Pakistan ki Aviation Division na Chingnaningai oiba licensing Pairmba pilot tara mga amasu suspend tawkibaga loina na pilot singgi credentials verification chatabada object power da suspend tawba pilot Pakistan pilot masing punna marfutra humdoi sure Don News ki report matung ina pilot tara mga asi Chingnaningai oiba licensing Pairmba Pakistan ki pilot chani humpo nithoi ki manung challe Board of Inquiry na punna pilot chani humpo ga nithoi Chingnaningai oiba licensing Pairmba thengnare haina irai numita Aviation Division ki spokesman Abdul Setar khokharna phongdokhe aroibeta contesting asik maroiba pau khara asiba pawdam jariba Manipur Local News YouTube channel amade Facebook page asidagi yangbiri bapunamak pothaga chari loinana channel hasina tong kanarabadi subscribe like and share tawba kawi kono punamak po amuka na thaga chari